Hello, now sing mo video no bung pura galak chare duga ngasi chana lunch ki chak thom dai ki duga ngasi je aina pamcha ba pangkhok iron doi ne ba ko dedi papa gi na chokolai cham thong doi di nang payai ma gi na hawai thong ba ko khoi mung je hinjang cham am ta mana ta ni ato mayang ton hek pala ini ba ise sumang hek ma ton na hawi jenam je si khara hawi na maning ngon na mayam hawi ba ko mama gi haina su mayam hawale do ai se Anji anghang sina lawbi ni madum ai galona lai nung si bana nu nubi kawi doga ngasi gi waiter sina nung sa chu sa de nung chu chu de anduka aina sida phammi mayang ton ne tha me hore nga le thong din ba cha pa nga tang le thong me ma khata yam ne Kali no yan thong ise? Pero saya sola gaya thong ni mali. Sola hawai. Yes. Kala du se khoi kitchen electric chulha siga morok kai jeng. Ase kari poto na kai do. Nunubi. Nang mingi kawi? Sibani. Sibani ko brona. Ya idi nunubi kawi ang kali doga. Ito egi jung di mami ni nunubi. Kana phabi no nang masamsa? Do sana. Acha. Ati video logo nupi na. Heis. Egi dancing. Jingle lalahu. Do nunubi ka ay ga. Jingle ko mana na semasa. Bila. Che mai ma kok ta ne. Hai do khala ga kai le. Na. Mai ma kok ta clip ani le ba. Jumna na na ina utpado mo ai video mamangi video utkibani ko pale na. And Sise. सीजे कलर तो दबमे ऐसे पूरा हेल्दी नहीं नो चा जाए Duga sidana le re sagulai cham thong. दू से अदरक सुहापनी कोना हजे खापना गोगो जंगे मम्मी कहीं ना Cham le. चमेली हजे जो मोबाइल तो हेलो 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 कहीं थोड़ी đâu Hello guys, मेरा दादी का नाम चमेली है। ये रहा मेरा दोस्त जो काम कर रहा है अभी और इसको भनक भी नहीं है हम कहाँ से वीडियो ले रहा है कैमरामैन Pakora thong eh. Sorry pakora. Kamen pakora to le kamen bora. Cái hàng ngoài nó. Nunubi thawak phari kan na. Cái kamen bora to re. Tuwi sina Hawaii sok to na ban. Na. Saulai kang ko. Abedi. Nunubi sing holi do. Thawak phari kan na. Haptal my dress is yung. Ay inda ba pina. Ang busang. antu ga si dana mama na mo bora hawai ko ai na yi sing o cha bi sing ba sing na ko si ko sing thare ba do ko ko ni ji si dum hon bi ga yaw bi ma pai to ne to ko am ni si ya sa ka na mama kan ta le ko mama kan ta sing ngai do mai na ni tra nga ma le kan mai na ko lang ba ko to lang ma le ko santi ko ni le ko mama kan ni ma so mama kan ni le ba habadi akoi da le ma sai chak cha wa ta ta lai do ro dre gi stressful hoina ko sana su sana ni ne ko ni kap ken to bu cha dre ba to video khara delete to ma tung da si su lo bani sana chak cha ba lo ga tum mo ba hawala ga sana bani ba ma sai chak cha lo ga tum mo to gi hak tum na ba sana bani do ma pan tho sana ba no ngai te ba ko to gi maling ga sana bani me ma khata su me na se Nimbu met pa. या Badminton sana ba loraga thawak lo sal loraga nunubi bani mai mit ka tathok loraga lai duk tha digi mamang da nimbu met pa cha de ba cha ga do ni si chale nhưng luôn Saya support mana ni ya? Ini yang tuan na, nama dia ini yang tuan kau le, na doa. Ini yang tuan nggak bobo karena jin tunggu tanggal lepas doa.
Is ayo thonggo na me tumai na ina uta khale ba tumai thongwai na lo ama keno na hae macam ni ba isu ni ba anu na ne amuk khak mana chene de la ga ne bobong na bien thongo pija gi ba dui khuaw do haji wang cha phang du hae ado mai bobo ga ne isin ngai ba na keno ni la mu na loi dai me tin na ni mu na loi ô má nó sai rồi đó wa ni ga sai to le ꯑꯗꯨꯒ ꯁꯤꯗꯅ ꯁꯟꯗꯥꯒꯤ ꯍꯩꯅꯧ ꯀꯛꯀꯦ ꯇꯧꯔꯤ ꯍꯩꯅꯧ ꯀꯛ ꯆꯥꯗꯣꯏꯕ ꯁꯣꯏꯔꯒꯀꯣ ꯃꯃꯥꯡꯈꯣꯛꯇꯒꯤ ꯇꯧꯔꯛꯑꯦ ꯑꯗꯨꯒ ꯏꯅꯥꯎꯄꯥ ꯑꯃꯗꯨꯅ ꯃꯥꯔꯀꯦꯠ ꯆꯠꯄꯗ ꯂꯩꯔꯛꯄꯅꯦꯕ ꯐꯨꯁꯀꯥꯁꯨ ꯂꯩꯕꯤꯔꯛꯑꯦ ꯑꯩꯅ ꯍꯥꯎꯋꯤ ꯌꯥꯝꯅ ꯄꯄꯥꯅ ꯁꯦꯝꯃꯅꯤ ꯁꯤꯁꯦ ꯐꯨꯁꯀꯥ ꯌꯨꯝꯗ ꯍꯧꯅꯕ ꯄꯀꯦꯠꯁꯨ ꯑꯣꯏꯅ ꯂꯩꯔꯛꯑꯦꯀꯣ ꯑꯆꯧꯕ ꯃꯃꯥ ꯒꯦꯁ ꯀꯥꯕ꯭ꯔꯣ ꯅꯃ ꯈ꯭ꯋꯥꯡ ꯑꯃ ꯄꯨꯟꯅ ꯍꯧꯅ ꯆꯥꯁꯦ ꯍꯥꯏꯅ ꯑꯩꯈꯣꯏꯀꯣ ꯃꯌꯥꯝ ꯆꯥꯕꯀꯣ ꯑꯅꯤꯃꯦꯠꯄꯗꯣ ꯆꯥꯕꯁꯤꯗꯅ ꯀꯃꯥꯏꯅ ꯃꯨꯃꯦꯠ ꯂꯩꯕ ꯍꯥꯏꯅꯀꯣ ꯑꯗꯨꯒ ꯌꯨꯝꯗ ꯇꯧꯔ ꯆꯥꯕꯅ ꯍꯩꯅꯧ ꯈꯣꯕ ꯑꯩꯅ ꯌꯦꯡꯉꯤꯅꯦꯕ ꯑꯩꯅ ꯑꯩꯅ ꯈꯣꯛꯀꯦ ꯇꯧꯕꯗꯨꯁꯨ ꯊꯥꯡ ꯑꯃ ꯊꯧꯗꯦꯕꯀꯣ ꯑꯗꯨꯒꯤ ꯃꯃꯥꯅ ꯈꯣꯛꯄꯁꯦ ꯁꯨꯝ ꯌꯦꯡꯉꯦ ꯁꯤꯁꯦ ꯁꯦꯛ ꯁꯦꯝꯃꯅꯤ ꯁꯦꯛ ꯃꯦꯡꯒꯣ ꯁꯦꯛꯇꯣ ꯑꯗ ꯁꯦꯝꯃꯅꯤ ꯁꯤꯁꯨ ꯍꯥꯎꯒꯜꯂꯣꯏꯗꯕ ꯃꯥꯜꯂꯤ ꯁꯤꯁꯦ ꯆꯤꯅꯤ ꯀꯩꯀꯥ ꯍꯥꯞꯆꯤꯜꯂꯒ ꯁꯦꯛ ꯁꯦꯝꯗꯣꯛꯑꯅꯤ ꯁꯤꯁꯦ sini masak fajaraga chamja de le masak fajada bane na hao ꯃꯅꯤ ꯃꯁꯛ ꯐꯖꯔꯒ ꯆꯥꯝ ꯆꯥꯗꯕ ꯄꯣꯠ ꯆꯩꯗꯁꯨ ꯑꯣꯏꯅ ꯈꯪꯉꯦ ꯆꯥꯅꯕ ꯄꯣꯠꯇꯁꯨ ꯃꯤꯗꯁꯨ ꯂꯩꯕꯅꯤ ꯀꯣ ꯃꯥ masak matawdi yam fajaraga ꯍꯥꯏꯕ hindi na hai ni ꯀꯅꯥ ꯀꯅꯥ ꯍꯩꯅꯧ ꯈꯣꯛꯄ ꯍꯩꯇꯦ ꯀꯤꯍꯣꯝ ꯈꯣꯛꯄ ꯀꯅꯥ ꯀꯅꯥ ꯍꯩꯇꯦ kali na sidi ingon da jauh la wi se na sauning ngom jaw na mai nang jidi khokta ni khokta ide du kai dum no ala hai ra ni ꯀꯤꯍꯣꯝ kai korwana ta ri no to ri isur bi da ta ri no to ni kai bobo ki wa se ki gom ko khai ta mi ni mamai da tai chal lo ki ki to na sau man ni da no ala dum ko pa hai gi do ꯌꯦ ꯔꯍꯥ ꯃꯦꯡꯒꯣ ꯑꯗꯨꯁꯤꯅ ꯐ꯭ꯔꯤꯖꯇ ꯊꯝꯃꯒꯦ ꯃꯥꯁꯤꯁꯦꯀꯣ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯅꯨꯡꯗꯥꯡꯒꯤ ꯆꯥꯛ ꯊꯣꯡꯅꯕ ꯇꯧꯔꯦ ꯆꯤꯛꯀꯟꯒꯤ ꯊꯣꯡꯕꯒꯤ ꯂꯥꯕꯤ ꯍꯧꯒꯠꯂꯤ ꯀꯟꯅ ꯃꯈꯥ ꯇꯥꯅ ꯁꯨꯃꯥꯏꯅꯁꯤ ge so ta ba hi ma ye ꯑꯗꯨ ꯃꯃꯥꯒꯤ ꯊꯣꯡꯉꯦ ꯃꯔꯣꯏ ꯂꯣꯏꯅ ꯆꯤꯛꯈ꯭ꯔꯦ ꯃꯃꯥꯒꯤ ꯆꯤꯛꯀꯟ ꯃꯃꯥꯒꯤ ꯁ꯭ꯇꯥꯏꯜ ꯊꯣꯡꯉꯦ ꯍꯥꯎꯗꯤ ꯌꯥꯝ ꯍꯥꯎꯅꯤ ꯅꯨꯃꯤꯠꯇꯨꯒꯤ ꯃꯃꯥꯒꯤ ꯁ꯭ꯇꯥꯏꯜ ꯊꯣꯡꯕꯗꯤ ꯌꯥꯝ ꯍꯥꯎꯋꯦ ꯑꯗꯣ ꯑꯩꯅ ꯍꯥꯎꯔꯅꯤ ꯂꯣꯀꯦꯜ ꯑꯗꯨꯒ ꯁꯤꯗꯅ ꯑꯩ ꯐꯤꯗꯨ ꯃꯇꯦꯛꯇꯣ ꯁꯥꯡꯃꯟꯈ꯭ꯔꯦ ꯍꯥꯏꯅ ꯃꯃꯥꯅ ꯈꯨꯗꯩ ꯃꯇꯦꯛꯁꯦ ꯄꯥꯏꯔꯣ ꯍꯥꯏꯅꯀꯣ ꯄꯄꯥꯅꯁꯨ ꯌꯦꯡꯕꯗ ꯅꯨꯡꯉꯥꯏꯇꯅ ꯐꯤ ꯃꯇꯦꯛ ꯑꯃ ꯄꯥꯏꯔꯣ ꯃꯆꯥ ꯑꯃ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯦ ꯑꯗꯣ ꯃꯃꯥꯅ ꯄꯤꯔꯛꯑꯦ ꯈꯨꯗꯩ ꯃꯇꯦꯛꯁꯦ ꯑꯗꯨꯒ ꯄꯥꯏꯔꯒ ꯊꯣꯡꯊꯔꯒꯦ ꯌꯥꯝ ꯋꯥꯏ ꯆꯤꯜꯂꯦꯕꯀꯣ ꯑꯁꯥꯡꯕꯗ ꯆꯦꯞꯊꯣꯛ ꯆꯦꯞꯁꯤꯟ ꯇꯧꯕꯗ ꯁꯤꯗꯤ ꯉꯛꯁꯝꯅ ꯊꯣꯛ ꯌꯥꯟꯁꯤꯟꯕꯗ ꯂꯣꯏꯔꯦꯗꯅꯀꯣ ꯐꯤ ꯃꯇꯦꯛꯁꯤꯗꯤ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯤ ꯃꯈꯥ ꯇꯥꯅ ꯁꯨꯝ ko ni ga ni mo diga la ko ni ga soglai thongi ba soglai ye ko ꯑꯗꯨꯒ ꯁꯤꯗꯅ ꯍꯤꯟꯖꯥꯡ ꯊꯣꯡꯕꯒꯤ ꯁꯥꯏꯗꯇ ꯑꯩꯅ ꯍꯧꯒꯠꯂꯦ ꯃꯃꯥꯁꯨ ꯁꯣꯝꯗ ꯁꯥꯏꯗꯇ ꯊꯕꯛ ꯂꯣꯏꯁꯤꯟ ꯋꯥꯔꯤ ꯂꯤꯕꯤꯔꯤꯀꯣ ꯆꯥꯛꯀ ꯊꯣꯡꯕ ꯈꯪꯍꯧꯗꯦ ꯍꯥꯏꯗꯤ ꯂꯣꯏꯕ ꯈꯪꯍꯧꯗꯦ ꯃꯃꯥꯅ ꯁꯨꯃꯥꯏꯅ ꯋꯥꯔꯤ ꯂꯤꯔꯒ ꯅꯨꯡꯉꯥꯏꯕꯅꯀꯣ ꯃꯃꯥꯁꯦ ꯑꯩꯗꯤ ꯅꯨꯡꯁꯤꯁꯨ ꯅꯨꯡꯁꯤꯕꯅ ꯑꯩ ꯂꯥꯏꯕꯛꯇ ꯌꯥꯝ ꯐꯩ ꯁꯨꯃꯥꯏꯅ ꯑꯩꯒꯤ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯑꯩ ꯂꯨꯍꯣꯡꯉ ꯃꯇꯨꯡꯗ ꯑꯩ ꯁꯨꯃꯥꯏꯅ ꯃꯃꯥ ꯐꯪꯉꯤꯁꯦꯀꯣ ꯑꯩꯒꯤ ꯂꯥꯏꯕꯛ ꯌꯥꯝ ꯐꯩꯅ ꯈꯜꯂꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯦꯝꯕꯣꯛ ꯂꯩꯕꯅꯤꯀꯣ ꯁꯨꯝ ꯌꯥꯝꯅꯁꯨ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗ ꯇꯧꯔꯤꯁꯦ ꯃꯤꯅ ꯈꯜꯂꯝꯒꯅꯤ ꯑꯣ ꯚꯤꯗꯤꯑꯣꯗ ꯇꯧꯁꯟꯅꯩꯅꯦ ꯑꯗꯨ ꯅꯠꯇꯦꯕ ꯑꯣꯏꯃꯛꯀꯤꯗꯅ ꯍꯦꯜꯂꯦ ꯑꯃꯨꯛ ꯍꯦꯟꯅ ꯃꯃꯥ ꯈꯣꯏꯅꯤ ꯇꯤꯟꯅꯕ ꯅꯨꯡꯉꯥꯏꯕꯀꯣ ꯚꯤꯗꯤꯑꯣꯗ ꯑꯗꯨꯛ ꯌꯥꯝꯅ ꯎꯠꯄ ꯉꯝꯗꯦꯅꯀꯣ ꯑꯗꯣ ꯈꯪꯗꯦ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯁꯞꯗ ꯑꯇꯩ ꯂꯩꯇ꯭ꯔꯦ ꯑꯗꯣ ꯃꯌꯥꯝ ꯃꯈꯥ ꯇꯥꯅ ꯁꯨꯝ ꯌꯦꯡꯃꯤꯟꯅꯁꯤ ꯇꯥꯅꯤꯡ ꯁꯤꯗꯅ ꯉꯔꯥꯡꯒꯤ ꯂꯩꯍꯧꯕ ꯉꯥ ꯃꯇꯨꯝ ꯑꯅꯤꯈꯛꯇꯣ ꯕꯖꯥꯔ ꯇꯧꯊꯣꯛꯑ ꯊꯝꯃꯅꯤ ꯍꯌꯦꯡ ꯆꯝꯊꯣꯡꯗ ꯍꯥꯞꯅꯕꯗꯣ ꯁꯤꯗꯅ ꯃꯦꯔꯤꯅꯦꯠ ꯇꯧꯅ ꯊꯝꯕ ꯆꯤꯛꯀꯦꯟꯗꯣ ꯂꯩꯔꯦ ꯍꯧꯖꯤꯛ ꯍꯥꯞꯆꯤꯜꯂꯅꯤ ꯌꯦꯡꯉꯁꯤ
ꯑꯁ ꯊꯥꯎꯔꯦꯛꯅ ꯊꯣꯛꯂꯛꯑꯦ ꯑꯗꯨ ꯃꯍꯥꯎ ꯌꯥꯝ ꯂꯩꯔꯅꯤ ꯁꯨꯃꯥꯏꯅ ꯃꯃꯥꯅ ꯍꯥꯏꯕꯀꯣ ꯁꯨꯃꯥꯏꯅ ꯊꯥꯎꯔꯦꯛ ꯊꯣꯛꯂꯛꯑꯕ ꯊꯣꯛꯂꯛꯄꯕꯨ ꯉꯧꯗꯕ ꯈꯪꯕ꯭ꯔꯥ ꯈꯔ ꯃꯍꯤ ꯍꯥꯞꯄꯒ ꯊꯣꯡꯉꯤꯀꯣ ꯑꯩꯗꯤ ꯌꯥꯝ ꯍꯩꯔꯝꯗꯦ ꯀꯦꯃꯦꯔꯥ ꯁ꯭ꯇꯦꯟꯗꯣ ꯂꯩꯔꯝꯃꯗꯤ ꯐꯕ ꯑꯩ ꯀꯦꯃꯦꯔꯥ ꯁ꯭ꯇꯦꯟꯗꯣ ꯄꯣꯔꯛꯑꯒ ꯌꯨꯝꯗꯒꯤ ꯂꯩꯔꯤꯕ ꯃꯥ ꯍꯧꯖꯤꯛꯁꯨ ꯂꯥꯏꯠꯀꯤ ꯃꯥꯒꯤ ꯑꯁꯥꯡꯕ ꯁ꯭ꯇꯦꯟꯗꯨꯁꯨ ꯂꯩ ꯑꯗꯨꯒ ꯑꯗꯨꯁꯨ ꯂꯩꯍꯧꯔꯦ ꯑꯗꯨꯒꯗꯤ ꯑꯗꯨꯒꯤ ꯀꯦꯃꯦꯔꯥ ꯁ꯭ꯇꯦꯟꯗꯨꯁꯨ ꯂꯩꯍꯧꯔꯦ ꯑꯗꯣ ꯆꯠꯄꯗ ꯑꯩꯈꯣꯏꯅ ꯆꯠꯄꯗ ꯃꯊꯪ ꯆꯠꯄꯗ ꯑꯣꯏꯅ ꯄꯣꯔꯛ ꯇꯥꯔꯦ ꯊꯝꯖꯔꯤ ꯍꯣꯔꯦꯟ ꯐꯥꯏꯅꯦꯜ ꯂꯨꯛꯇꯣ ꯎꯍꯜꯂꯛꯀꯦ ꯚꯤꯗꯤꯑꯣ ꯌꯥꯝ ꯂꯧꯔꯗꯤ ꯑꯩꯒꯤ ꯀꯦꯃꯦꯔꯥꯁꯦ ꯁ꯭ꯇꯣꯔꯦꯖ ꯐꯨꯜ ꯑꯣꯏꯗꯅ ꯍꯣꯔꯦꯟ ꯏꯗꯤꯠ ꯇꯧꯕꯗ ꯑꯩꯉꯣꯟꯗ ꯌꯥꯝ ꯋꯥꯏꯑꯦꯕꯀꯣ ꯑꯗꯨꯒꯤꯗꯤ ꯏꯗꯤꯠ ꯇꯧꯕ ꯂꯣꯏꯔꯒ ꯑꯃꯨꯛꯀ ꯁꯦꯞ ꯇꯧꯕꯗꯣ ꯌꯥꯝ ꯋꯥꯏ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣ ꯃꯌꯥꯝ ꯑꯃ ꯑꯩꯅ ꯂꯧꯕ ꯚꯤꯗꯤꯑꯣꯁꯤꯡꯁꯤꯁꯨ ꯍꯦꯛꯇ ꯀꯛꯊꯠꯄ ꯃꯊꯧ ꯇꯥꯏꯌꯦꯕꯀꯣ ꯑꯗꯨꯒꯤ ꯑꯩ ꯍꯣꯔꯦꯟ ꯍꯧꯖꯤꯛ ꯈꯔ ꯂꯧꯔꯦꯅꯀꯣ ꯑꯗꯨꯗꯤ ꯍꯣꯔꯦꯟ ꯑꯇꯩꯗ ꯎꯍꯜꯂꯛꯀꯦꯕ ꯐꯥꯏꯅꯦꯜ ꯂꯨꯛꯇꯣ ꯑꯩꯒꯤ ꯀꯣꯛꯁꯦ ꯀꯂꯔ ꯁꯪꯕꯁꯦ ꯈꯔꯗꯤ ꯉꯥꯡꯖꯔ ꯃꯥꯔꯦ ꯆꯠꯂꯦ ꯑꯗꯨ ꯃꯃꯥꯅꯁꯨ ꯑꯗꯒꯤ ꯉꯥꯡꯖꯔꯦ ꯃꯤꯠ ꯇꯥꯡꯉꯝꯗꯣꯔꯦ ꯅꯍꯥꯟ ꯁꯝ ꯀꯂꯔ ꯁꯪꯕ ꯍꯥꯏꯕꯨ ꯃꯤꯠ ꯇꯥꯡꯉꯤꯕꯒꯤ ꯑꯗꯣ ꯑꯩ ꯚꯤꯗꯤꯑꯣ ꯊꯤꯡꯒꯠꯂꯒ ꯑꯩꯅ ꯉꯥꯡꯉꯦ ꯍꯤꯟꯖꯥꯡꯒ ꯂꯣꯏ ꯀꯥꯈꯠꯂꯒ ꯍꯣꯔꯦꯟ ꯐꯥꯏꯅꯦꯜꯗꯤ ꯎꯍꯜꯂꯒꯦ ꯑꯗꯨꯒꯀꯣ ꯑꯃꯈꯛꯀ ꯋꯥꯍꯪꯈꯛꯀ ꯍꯥꯏꯒꯦ ꯑꯩꯁꯦ ꯃꯃꯥ ꯈ꯭ꯋꯥꯅꯤꯁꯦ ꯍꯟꯗꯛꯁꯦ ꯆꯥꯛꯈꯨꯝꯒꯤ ꯊꯣꯡꯕ ꯈꯣꯠꯄ ꯁꯨꯝ ꯎꯠꯅ ꯂꯩ ꯑꯗꯣ ꯃꯤꯁꯤꯡꯁꯦ ꯌꯦꯡꯕꯗ ꯕꯣꯔꯤꯡ ꯑꯣꯏꯔꯝꯃꯅꯤꯀꯣ ꯑꯗꯨꯒꯤ ꯍꯌꯦꯡ ꯍꯪꯆꯤꯠꯁꯦ ꯋꯥꯛ ꯇꯧꯕꯒꯤ ꯑꯗꯩꯗꯤ ꯑꯃ ꯁꯨꯝ ꯎꯠꯂꯛꯀꯦꯕ ꯑꯗꯨꯅꯤ ꯁꯤꯗ ꯃꯃꯥ ꯂꯣꯏꯔꯕ ꯁꯦꯝꯕꯅ ꯂꯣꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯗ ꯒꯔꯃꯤ ꯄꯤꯁꯟꯕ ꯑꯩꯈꯣꯏ ꯃꯃꯥꯁꯦ ꯈꯨꯉꯧ ꯊꯤꯅ ꯉꯧꯗ꯭ꯔꯥ ꯌꯦꯡꯉꯨꯅꯦ ꯉꯧꯗꯤ ꯉꯧꯕꯅꯤ ꯐꯖꯁꯨ ꯐꯖꯩ ꯑꯩꯗꯤ ꯈꯪꯗꯦ ꯉꯧꯔꯤ ꯍꯥꯏꯅ ꯃꯤꯅ ꯉꯧꯔꯤ ꯍꯥꯏ ꯈꯪꯗꯦ ꯉꯧꯋꯤ ꯃꯃꯥ ꯁꯦ ꯁꯨꯃꯥꯏꯅ ꯍꯥꯞꯄꯤꯕ ꯉꯁꯥꯏꯒꯤ ꯈꯖꯨꯔꯒꯤꯗꯣ ꯔꯦꯁꯤꯄꯤꯗꯣ ꯈꯖꯨꯔꯒꯤ ꯐꯨꯜ ꯑꯦꯅꯔꯖꯤꯒꯤ ꯃꯁꯥ ꯑꯦꯅꯔꯖꯤ ꯌꯥꯎꯗꯕ ꯂꯩꯇ꯭ꯔꯥ ꯈꯤꯇꯪ ꯁꯣꯟꯇꯛ ꯇꯧꯕ ꯑꯗꯨꯝꯕ ꯃꯤꯁꯤꯡꯗꯣ ꯑꯁꯤꯗ ꯁꯞꯇꯥꯃꯨꯛꯇꯪ ꯁꯨꯃꯥꯏꯅ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯨꯀꯣ ꯑꯗꯨꯒ ꯁꯤꯗ ꯂꯩꯔꯦ ꯉꯁꯥꯏꯒꯤ ꯀꯔꯤ ꯑꯩꯅ ꯇꯦꯡꯀꯣꯠꯇ ꯍꯥꯏꯔꯤꯕꯗꯣ ꯁꯨꯒꯥꯏꯔꯒ ꯃꯃꯥꯅ ꯍꯥꯞꯄꯦꯀꯣ ꯑꯗꯨꯁꯦ ꯅꯨꯡꯗꯥꯡꯅ ꯇꯦꯡꯀꯣꯠꯁꯤꯒ ꯍꯥꯞꯄ ꯊꯝꯃꯝꯗꯣꯏꯕ ꯑꯗꯨꯒꯩꯗꯤ ꯅꯣꯡꯉꯥꯜꯂꯒ ꯀꯩꯝ ꯆꯥꯗ꯭ꯔꯤꯉꯩꯗ ꯆꯥꯗꯣꯏꯕꯀꯣ ꯑꯁ ꯑꯩꯗꯤ ꯍꯧꯔꯅꯤ ꯆꯠꯅꯤꯡꯕꯅꯕꯨ ꯂꯣꯏꯔꯦ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯑꯩꯁꯨ ꯑꯥꯗ ꯆꯠꯂꯗꯤ ꯑꯖꯩꯒ ꯄꯇꯤꯒꯗ ꯄꯤꯖ ꯇꯥꯏ ꯇꯧꯔꯒ ꯅꯋꯥꯗ ꯅꯨꯡꯇꯤꯒꯤ ꯄꯤꯖꯧꯔꯒꯦ ꯏꯕꯦꯝꯃ ꯅꯪꯒꯤꯗꯣ ꯁꯦꯝꯃꯣꯅꯦꯍꯦ ꯏꯟꯖꯥꯡꯒꯤ ꯐꯥꯏꯅꯦꯜ ꯂꯨꯛ ꯑꯗꯨꯒ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯣꯏꯁꯤꯜꯂꯒꯦ ꯉꯁꯤꯒꯤ ꯑꯣꯏꯅ ꯕꯥꯏ ꯕꯥꯏ ꯂꯚ ꯌꯨ ꯑꯣꯜ ꯅꯦꯛꯁ ꯚꯤꯗꯤꯑꯣꯗ ꯑꯣꯏꯅ ꯎꯅꯔꯁꯤ ꯃꯌꯥꯝ